District Football Association DFA Thoubal gi Mityeng Makhada Kshetrileikai Rising Club KRC Thoubal Kshetrileikai na SINDUNA Team Kuntra Mangana Group Nipan THOKNA KHAIDOKTUNA First KRC Trophy 2026 Under 17 9A Side State Level Football Tournament NGASIDAGI Kshetrileikai HAOTABI LAMPAKTA Traditional Cultural gi OIBA THANG-TA KANGLON JAGOI ESHEI KAYAGA LOINANA HOUDOKHRE Tournament HOUDOKPAGI thoramda KHANGABOG Assembly Constituency gi MLA Okram Surjakumana Atoiba Mitunglen Manipur Lenga ke Youth Affairs and Sports Yas ki Senior Youth Officer N Ramesona Thoromapu aduga SP Thoubal Manoj Pravakar IPS Thoubal Municipal Council gi Councillor Singh Puyam Jote Mitei Okram Inautombi Devi Hizam Jamuna Devi Akoijam Zandrajini Devi Nawasindam Sangi Founder Puyam Ranjit Mitei District Health Society Thoubal gi DPM CS Basanta Singer Sadananda Hamom amadi DFA amasung Amfa gi Thomi Kayana Akhanaba Mitunglen Singh oina saruk yaki ngasigi sanakiba tournament hongdokpagi ahanba match da PPFCC Thoubal na Secret Superstar Salung Fambu Panjan Amasunuda Mighty Piki PPFC Thoubal gi Mai Pakpagi Amatangai deba goal adu jersey number 15 Y Surjakanta na match ki minute kunmanga chatpada chanbangam kibani match asida Secret Superstar Salung Famgi jersey number 4 Chinkhai nganbana match ki minute 13 chatpada yellow card ama piki hayeng tarik mari gi nungthil pung amada AKFCC Kwakta amasung FFCC A Angtha anina ahanba ground da khangakpa FA Palel amasung UMFC Moijing anina ani super ground da duga Sanga Heroes B Angtha amasung Seven Brothers Long anina ahum super ground da sanagani tournament asigi winner da trophy ke loinana lupa lising humfu duga runner sapta trophy ke loinana lupa lising kuntra amadi highest goal scorer best defender best goalkeeper player of the tournament amasung best discipline team taraba singda trophy ke loinana lupa lising ani gi mana sing su pi gani haide